Paujadi Yumpum Ibamaroi Pau Karab de Togeri, Miamna Bisnopur District Hospital Thingjangadouri. Bisnopur District Hospital the October Tara Paubagi the Emergency Service Ki Khudongchaba Fanghandrabdi, Hospital Thingjanba Yaona Akan Bakongjang Chilakadouri. Bisnopur District Amatangaraba District Hospital Bisnopur Asi COVID Care Center Oirambadagi, Thasiki Tara Taruk Bisnopurgi, Lokoi Patnakan Liba Old Mini Secretariat Complex ta COVID Care Center when the Health Minister na Sangatuna Khngkhidre. Khngkhidre Matung ahana COVID-19 ki isolation ward Oiramlaba District Hospital asi general oina lehingba hauki adubo emergency service laitaba na marab oiraga miyam awa pambayok nare aire maram asina mathang thagi tara phawgi manungta emergency service tawtrabadi manipur da leripa CSO sing tanaraga hospital asida akan ba khongjang chaksin binaba sem chare aina apun Nupi Lob Bisnopur District ki Vice President LB Molna phongtor kre Bisnopur da leiba apun Nupi Lob ke office da pangthokpa pawgi mipam amada mahake wafam asi phongtor aduna mahakna hai District Hospital Bisnopur asi COVID-19 ki isolation ward wanthok loraba tungda miyamge kholau kaya lauruk padagi July taraga mapanda haripa hospital asi OPD hangduna leingba hokibane aduba phamung yangkai leiba hospital asida hojik emergency service laitabana maram oiraka district asigi miyam amadi thangnabada leiba chingi district singi miyamda awaba kaya mayok nariba asigi yenglaga paliba leingak asina atubadam yang changbituna hospital asi mapung phapa hospital ama ohenbiyo Karigomba October tara phawgi manungda emergency service tawdrabadi hospital asi thingjalagani aina bimolana lengak ta warning tawkhe mifam adu apun Nupi Lob anul Bisnopur ki secretary general M Anita amadi thomi kya susar byakhe Ukrainian Airforce ki plane kaibada kuntaruk sikre Ukraine ki Airforce ki plane ama Leibak kasi kinopok thangba da leiba Kharkiv ki manakta kaikibada military cadet yaona yamdrabada Mioi kuntaruk sikre amasong Mioi amana aruba phibam da asok apandangle aina Interior Ministry na phongdokre Deputy Interior Minister Anton Gerastenko na crash adugi victim singi maming masing confirm tawbaga loina Thoudok adu thamoi chokningai ni amasong madu karam da tholakibano aiba khangna bathijen ba aure aina phongdoke Official singna social media thagalakiba irai numit ki crash adugi protesta Antonov N26 transport plane adugi maichak laba saruk singi sartam uba phangki Sikiba Mioi ayamba Kharkiv National Airforce University ki mairo sing ni haina Airforce ki statement amana phangdoke statement adu ki matung in a plane adu da Mioi kun taret tongki Mioi kun na cadet sing ni amasung taret na crew member sing ni Mioi kontruk Sire amasung cadet amana phibam luna soklaga hinghore haina official sing na phangdoke Regional Governor Oleksik Kusurgi matung in a plane adu local matamda pung 9 minute jangkhairam tabada Johip military airface dagi kilometer ani rom lapna leiba mafam amada kaikhibane plane adu leimai de hek tabaga mai thokna sakhi amasong firefighter sina pung amarom changno khotna tuna chakliba maikhum bothatpa ngamkhi President Volodymyr Zelensky na plane crash adugi maram ching khangtokna ba investigation thabak yamna thuna pangthoklagani aina miyam da laukthokre atopa pau amadana Meghalaya gi landslide ta Nupi cricketer ani Sire Mioi ahum thiba Khngkhidre Meghalaya ki East Khasi Hills District ki Maunai da achoba landslide ama thoktuna cricketer Nupi ani sikre amasong atai Mioi ahum thiba Khngkhidre haukiba numit taruk ni asida state atu da nonglep tana chubadagi landslide atu thoklakibane cricketer Nupi ani Rejia Ahmad amasong Feroz Khan gi asiba aksangching rescue workers sing laikhom leinang marakdagi lokhatke Rejia Ahmad na Meghalaya represent tawduna national level da sanaki aire East Khasi Hills District ki Superintendent of Police Sylvester Nongtinger da phongdokibada landslide thorakibaga iroina na thiba Khngkhidre Mioi ahum thibagi thabak chathari Meghalaya Cricket Association gi General Secretary Gideon Kharko ngarna haike madudi Regiana kumja sok ising ani taramathoi taraga ni thoigi tonga ba national level tournament chigda Meghalaya represent tawki haukiba sakol senimita police na silong da makhoigi quarter sing dagi laikhom leinang chengdo onana ba engage tawkiba worker anisu numit simakta da siki state asigi mapung kada landslide thokpagi paulaki PWD gi workers na Leibak leinang ching dopagi thabak paikhatke West Khasi Hills District ki Riangdo Bamil Road amasung Mausirut Hai Road ki mapung kharada amang hata thokpadagi lambi chathok sachinda chauna akaiba pire haire maragasida action lokataba aibasi uran babu kan khatura thambagi khudamne Education Department na sanja thumja da chauna chenari ba ex principal Dr. A Surenjit Singhagi mathakte action ama phawal logdana thamliba asi maram chade ngasi phawad inquiry team na fact finding Lebak miyam khangna lakotriba asi manung da kari arun ba agenda leibagino masina takpadi Manipur government na huran bu sokot le takpani aina lilong Oibigi College Student Union 2019-20 gi chirol amana haire
Cherolas na makata raklipadi ex principal Dr. A. Churenjit Singhana Lilong Horibi College asi ICU gi thakta thamlakpaga loinana college asi hojik paralyzed tawraga leire college asi hojik fan crisis tokle college asi gi account manga leire hauri college dagi account manga da punna lupa lising marfudra chatu kuntra balance leire sahi asi gi hokiba me taraga tarukta CM COVID-19 relief funda mating tongnaba RTGS ke khudang da lupa lakh ani lising mari chatu nipuga mari lona college account dagi transfer torumle teaching and non teaching dagi on the salary contribution tauki adubo ngasi phawa college account da absent basu leitre college account da absent bagi mohta college asigi cashier da ex principal na chawrba badnam kya pibiri cashier asida ngasi phawa college ki mari leina ba document china basu leitre loina ex principal da Manipuri University da taruksuba semester gi mahiroi changwa humra humde form fill up tawrme aduga anisoba semester gi mahiroi chatruk jankhai taret form fill up tawrme anisoba amadi taruksuba semester gi mahiroi dagi form fill up ki paisa punna lupa lakh taraga manga lising jankhai taret chatruk jankhai fan karake loina na hoki ba September kulhumdoi da MU gi controller gi order amagi matung ina BAC taruksuba semester gi critical mark lakliba October taret phawgi mamag da thagalak kadabani aina order ma thoraki adubu college asigi oina di fan ama phawba ex principal na thamlamdaba maramna practical tawdabagi phiam da leire September kunmathoi da MU controller gi order amagi matung ina anisuba amadi marisuba semester gi internal assessment gi mark yankhai asi October 13 phawba da thaglaknaba aina order ama thoke aduba college asigi oina di ex principal na phan amata thamlamdaba maramna anisuba amadi marisuba semester gi exam su tawdabagi phiam da leire Lilong Horibi College asi kari phiam da leire bagi abidu Manipur lekhak na amuk tong munna yengbiyo hiram asigi matang da mari leina authority na ex principal gi mathak da departmental inquiry tawbidana amadi maral gi matung ina dandi pidana mari leina authority na tumin laithokton leiba asi Lilong Horibi College asi mangkhiraba policy ama tawrabra aina chapchana chingnare maram aduna mari leina higher authority na scandal da chawna chinari ex principal gi mathak da action logdana leiba maram na college asi lakliba September 9 dagi total shutdown tawragani masida Manipur da leiriba students organization CSO club organization maira paibi local guardian singna mating pangbiu ana student union ki maikai dagi appeal tawrakle nagala maromda Uttar Pradesh da Mou Naha amak yang rep tawraba matung marai phawba kaktalaga Siningchitta Hundoklamle repes mari jail da thajinkhre Uttar Pradesh da marak ta thokba aki tujungba pokpa Thoudok ama oina Western Uttar Pradesh ki Lucknow district ki manung chanba Athara village ta masagi sahi kun khakta ngari bi Mou Naha ama Mioi mari Changduna gang rep tawraba matung wangang bathokta na ba mari phawba kaktat padana tana tamthira puraka Siningchitta Hundoklamle aire Thoudok asi tha asigi taramari da Delhi ga tainana leiba Delhi dagi kilometer chani mok chatlaga leiba khul adu da thokiba ga loina police na Thoudok asigi mathang da ticket pade 21 repes mari mag pharaga ngasi court to puthoklaba matung jail da thajin khibane atuba matam da mi pha pari asigi mathakta charging semlaga conviction pina pathabak paikhat kani haina Hathra police station ki OC Prakash Kumar phangdokre police ki inquiry da rapist mari mag upper class ki mioi ngaktani aduga victim oiriba mau aduna schedule caste ki mioi ni aibasu khangbangam khre mauna asim mioi mari aduna Ejjat Manghallba matung hana pa khotna badam asapumba phibam thina soktuna government hospital ki ICU da phamchen aduna layeng di haina OC na phangdokhe Mou Naha asigi mama manau nupi amadi mabungna Manak nakpa Loubukta Napi fanba chtkhringei da Mabung Naha na purakpa Napi mapul amma mayumda kaklingei da tunglomdagi khangawtana ajilakpa rapist kangbu aduna Mou Naha adugi Chari chingtharaga mangakta khumjin bagat loinana Loubukta putharaga natabali chatkibane Mou Naha asi thipam khangtana mangkhre aibadagi police daklaga thianbada Siningchitta phangbangam khibani su aire arubeda content singa sigi maruiba pau khara si bapodum thariba Manipur local news YouTube channel amadi Facebook page asidagi yengbiri bupnamuk pathaga chari loinana channel asina dum da kadar badi subscribe like and share tawba kabi kunupnamapu amaka hana thakachari